Yairipok Azad Golai Dagi Keithelmanbi Phaobagi Lambi Sembidabagi mayokta pung nifunipangi Bandh Kouragani mari leinaba authority na ngasi phaoba response amatta piraktaba maram oiraga lambi asi shembidriba phaoba Matam Kaktaba Bandh Kouragani haina all Changamdabi club coordinating committee ki Convenor na khutyek piduna thadorakpa cherol amana hairi cherol asina hai lambi paring asi sembinaba haukiba July 13 committee asina Talzimul ulmaga loinana mari leinaba department haizaki adubu department ki maike dagi response amata laktabadagi pung nifunipan lambi asida Bandh Kouragani Bandh Kouraba phaoba response amata laktabadagi lambi asida Matam Kaktaba Bandh Kounaba warip asi lobani khongjang asida lambi paring asida leiriba CSO club mayapaibi sing nasu sawatpiu hairi Bandh asida laisun tinson nga mari leinaba ana ayek amade essential service singi oinade konseloi haina su cherol asina makhatari All Changamdabi Club Coordinating Committee amadi Tanjim Anina date 27 July 2024 da lambi asi shembidabagi damakta aikoina department da print media da khara thamjakre adubu ngasi phaoba miyeng ama phaoba sangbiraktabana maram oiraga All Changamdabi Club Coordinating Committee amadi Tanjim Anina pung nifunipan gi Bandh Kouragani adubu ngasi phaoba department gi amadi mari leinaba authority nang karigumba miyeng ama phaoba sangbiraktabana maram oiraga akoi Matam Kaktabi Bandh Kouragani hairiba balla sida mai sing anaye deba karma gidi khoi komthuk sagani hairiba balla sida Yairipok Azad Golai to Keithelmanbi road asida laibiriba maira paibi club CSO mayamna support to bi haina committee gi mai mafam dagi wafam thamjari